Mayam Bukurumjari State Health Society National Health Mission na sponsor tawbiduna paring naina chatharakpa Haksel ga mari lainaba tokso asida ay mumuka salamna taramna ukshari ngasigi tokso asida pujarakliba topic asi Anmol and registration in RCH Reproductive and Child Health Hairiba Hiramasigi Matangdani Unina Hiramasigi Matangda Akupa Warol Kara Thambinaba Aikogi studio da Lengsinduna Lebiriba expert asina Jumbo Gonmai Director Health Government of Manipur ni Dr. Buhan Makta Taram Chari Dr. Ngasi according topic siga mari lainana ahanbada RCH portal haibase karino haibado Dr. Te Khangzao RCH haibase anobus gi program dinate adu reproductive child health haina haibne adu hojikti all the mothers wayo aduga angang sing wayo eligible couples myam sing se registered tawrga portal da hojikti thagat pa haibne aduna asigi reproductive child health ki se krigi damakta akhoina portal da trinama upload tawra haibdi mukhoibu akhoina identify tawrga tracking tawgadaba asi se kadai leibra kadai da popra krambalam dano haipam yam singse akhoina khangpham thokpa adu eridi moibu phajana tracking tawridi moige se akhoina monitor tawraka hojiki RMNCH haiba amale reproductive maternal gine newborn gine ko asigi se aduka child health ki the RMNCH ki asigi program myam singse mama gisu angang gisu aduga family amagi se nungai na leininga haibne aduga khoi stability leidaba family yam leire adugi damakta sigi se easy way da khoina track toba natradi akhoi se portal da track tawdredi akhoi se khralu yaba hojiksu tawdubusu yam leiramgani adu more than 87% adugumdi moidi grandma registered ti tawgrabneba now we are trying to make it 100% hojik se RCS ke portal da upload tawning tawri si website ni da website based neba na si isdigi ana akhoi myam atei program da su website ta loini yengdibdo adugi same type nida hojik tawribse aduga hojiki RCS sigi beneficiary ama oige hai taragadi kamaina tawgadage aduga maagi registration china karamba mawongda chathabage habdesu khangjo beneficiaries myam singse particularly eligible couples habagi amale aduga say another thing is that mother mama wibuko aduga angangi moi singse register togadaba first thing se mama wiba conceive tore and the pregnancy test toraga positive were harba asimatam sida ma se immediately register to haibne aduga magi reproductive ki cycle leyaba hekta hobdigina conceive weraga poktrip house dum grinama sigi akhoina ma registered topagi ID amale adu 12 digits ne na RCH ID haina hojik akhoigi Aadhaar gi oyo atai gi oyo akhoigi si unique ID amale boko disability gi sule somaina moina benefits phange haridi asigi number si dakar leba aduna moya magi mama duna poktrip how hekta concept of digi poktrip how buse asi se adugi number do dakar leba check up tawbudasu adu purak patare my benefit high hojiki registration number yes aduna this is very important aduna akhoi kanagum manedi kauthoklam su yai adubu yabam khai desi number cd mokhoi gi record ta tham dakar leini aduna mokhoina once asigi portal gi to di akhoi once chan khradi website di dum lei khrane ba aduna populoi khrabsu magi reproductive cycle habisi akhoi se usually
World Health Organization the 15 to 49 years never eligible couples sing si ko khoina ngang pok piyari bise nupi oi ba hebse aduna sigi period phau bi se adugi number do sizina gane ba so next gi pregnancy the su the same ID to sin gane amupu registration to khotara gati ko adugo huziki RCH na pi ba khudong chaba sing se khoi benefits sing sina kari kai oi beke have to khangjaw benefits ti yame khoina schemes hai ko khoina check up already krino harga khoi gi JSY hai bi su leire anona JSY gi makha sida khoina antenatal check up kum batobani adoga antenatal check up si first time second time third time have simyam sing sida sigi unique ID se RCH ID se every time asi sin record tawrane ba aduna portal da upload tawrani ma se antenatal check up kyamung tawrage haibu su loin mu leirani adugi portal du da aduna asigi se yamna murwoi ba haibu beneficiaries haibu sidi mainly mothers sing ne haiba aduga pokrabsu angang sing sisu mu register tawdo ba ado angang sing su register tawraga angangi daka oiba myam adugi immunization service wayo so healthcare delivery systems improve tawninga haiba dini aduna si angang pokpa matam da su kadai da pokra adugi yaba makai de institutional delivery tawraba haibdi hospital da when a public health center hire have the all the sub center the YBI primary health center the YBI aduga CSC the YBI ba aduga district hospitals the assume si the YBI so not only government hospitals government gi center khak the nete even the private the pok di ba ngang sing yam sing du moi se register tawradi moi se phangpham thokpa schemes khar leba adugi dudi moi phangane ba and also mama khakta nate adubu mabu yengbi ba have the guide tawba have se akhoi na khangnai se asha haina khangnai ko aduna asha singsina mohoi bu guide tawraga moi public health center du da pusilaga ma se sumhaini tawni sumhaini tawni happy do aduga adu record myam sing do tawraga mohoi gi dama say certain beneficiaries say antenatal checkup tawgi assessing the schemes later mother gi su later mama oi gi su later aduga popular area su scheme tuan le adana khoi gi health gi department khakta nate asi se aduga even social welfare de su dum lebni adana asi gumba facility se phang horabadi mama gi dama kramhaina plan togra work plan hai bisi su darka leire adu ka cha bathak pagi karmain ta chinja kum se for example akoina sium masida moi bu education hai bisi people yam darka leba adu ri moina sigum facility phangrudi all the beneficiaries moi bu education amu pibda moina bhap targa moi se yamna phabagi life amada family life da lebi ai happy ni da haibidi huziki sida register tawbasidi maru oiba ma oidini aduna register tawramdradi moise kanabse phangoi kanabse miss out to bi ai ko aduna yabum khaidi moi hakchang phage aduga moi gi family life se angang su mama su healthy life to lege haidi yabum khai se register to bio aduga register to bisi khoina maman lobusu nate everything is free on top of that moina muslim su mu phanghi ni lai everything idi go and all the mothers they will be getting this thing scheme gi benefits me am sing city different types lebni na all the adum yam sing le issue mention to bangam dre du si scheme si am lebni adunam khoisu singum si phangbi ai hai bo ni adugo doctor huziki RCH sida akoige beneficiary ama oinabagi damakta register tawbase se nupi mama oidoraba ama hektana adum yabra adumasu khangjaw hoi
mama oibna particularly ko asig beneficiary se phangdori ne RCH ke ID gi se aduna RCH ke ID da once generate tokradi ma se record le horane ba aduga moina immunization tawdabagi warisu adu atei gi service pigadabu warisu asisida se mama gi damakta yamna kana hoba asisinida aduide asiguma matamsida hida kapam tamsi yaure haina asasing naso mu tracking tawni bako aduga nurse nasu tracking tawrni hojikti akhoi gi ANM sing dasu pi khrabni fully doina makti phangnam da busiai nurse myam aduba ANM myam all the public health facility da leriba myam dadi mahoi tablet amamamdi pi khrabni ado atei da pi bahore sigi irang digi su thungda busu leram siai ado we are trying to cover all the areas health facility myam sing sida where the nurses are posted the nurse ANMC nurse nina aduna particularly sub center gumba PSC gumma sida ayam se ANM sing si thabak taweba aduna makhoi the tablet se pirabni aduna phangdaba singsu lerangbani adugi damakso khoi track tawraga phangdaba sing kana kana leibra habdesu khoi tawraga adu piradi makhoina adugi tablet to da kai laptop gumne da aduna adugi adu da loina entry tawbi yare mane ya purak ramba yeng ramba adugi mothers myam singi ko adugi de magi tablet to the record tawbi yare adugi information su pi bi yare aduga doctor hojiki register tawbase sigi damakta registration tawnabagi damakta di kai documents sing darkar oibage habdesu khangja hoy magi ming aduga magi address and then magi date of birth ko aduga madagi husbands ki name su daka wegini aduga atei su moi gi format amade di lebne adu myam sing du record tawnangai adugumba criteria du sudabu yadaba ado magi ming hablega magi chahi do habdraba magi date of birth habdradi khangnaroiba ko aduna karamba lekai deno habdusu khangngai do address di compulsory ne ba magi residential area dudi aduna asigumba myam singse generate tawnangai aduga registered tawnangai de asisi yam dakara bai ado my registration se tawra matung da mai hojiki RCH ke ID se phangdoine ba mane adu digini adu phangaduri ID sigi matung ina magi khudong chaba sing si su phangakadoine aduga doctor hojiki nupi sina magi parent public health center se magi mafam se khangda ba targa di kana ga tana ba ya kan mane asada haibdare magi area da asha se khoina loin identify tawkhrabnina aduna ashana asida chapiredi phagni haibdu magi local gi area do dadi magi local gi asha yang biragene adugi do dadi aduga doctor mana hojiki health facilities hana government ki smai sum pbc da na tabi da mana private facility gumba pamak taraga di hojiki kaino se tawra beneficiary sina dum mai khudong chap se launa bagi damakta atopa da service to onthokpa di ya pra ju khangja adugi private gi desu onthokpadi yai adubo documents myam singdo han leramba mongonda leramba documents myam sing to di produce torga submit to tawa adu already adu gi area to the facility to phangni aba aduga adu with the RCS ki ID ki yauna ko adu already on moi gi portal to the hekta thagalagini ba moi gi train to khraba loina leirabnina aduga doctor makada khangzani sina khoi miron bi mama sina ko magi hujiki register tawbase mamang dadi tahodraga magi delivery matam si yora akanda naksala akanda dang hujiki register taw taraga di kamaina tawgata ke adu khangja adu nganna tawbatamne
delivery time oirsu register tawdabne ado register tawradi magi hoi phangadaba scheme singsu phangdrabsu next time gi damaktige yamna daka oiba adona sigi facility miyam singsi mabu tracking to nangai neba adon magi health si kramhin leibno kramhin tobno haiba miyam singsi yengdoribne bako adona adugi damaktana yabo makhaidi late oirsu kakrama thengna lakbo oirsu mai register tawbiyo haibne मान रेजिस्टर तौ तारगदि मखा तारकपगी ओइनदि हाबदि आंगां उनरबा मतुंगी खुदोंग चाबगदि फंगदोइनेबा ओय फंगनी अदुगा मागी मान मिरोलिगे मतमगी अदुगुंबा हाबदि डॉक्टर चपगे अदुगुंबा सर्विस के फंगदरा अदुगी दुदी फंगदबसु याय लाइक जेएसवाई गुंबदि मोइना हानगी चेकअप तोरमदबा अदुगी दुदी फंगदबसु याय को अदुबो आफ्टर दैट अटोपगी खोइना फंगबा याबगिसु लेबने अदुना याबम खैदि रजिस्टर तो हाइबने मोइगे हेल्थ की सिस्टम दु मोइगिसे फजन लेब्रा health care delivery system is the most important thing मोइगे मामा वेबिसु अंगांग वेबिगिसु अदुगी दमक्तना याबम खैदि रजिस्टर तो हाइबने अदुगा डॉक्टर अंगांग से हुजिकी मामा सिनदि पोक्सबा मक्ति नत्तबा हाइबदि अखोइगी एडॉप्टेड अंगांग हाइबदि योक्चबगुंबा ओइतारगदि माइ रजिस्टर तौबसिदि कमाइना तौगतगे अदुगा अदुगी खुदोंग चाबसिजु फंगदरा हाइबदुसु खंगजाओगे फंगनी थ्रू आशा को माइना असम हाइना तौबनि हाइबसिसु इन्फॉर्मेशन दुसु तौरदि अदुम फंगनीदा फंगलिदा अदु मागी हुजिकी एडॉप्टेड ओइबसे सिगी मतांगदि कमाइन तौगतगे adopted webigishu moige se parents sing magi record miyam sing dusu daka webnina adudi mention batabne bako na adu wersu adopted child su wersu pasu health ki facility de phangani ada kri kri wersu अदु तादि हुजिकी एडॉप्टेड ओइबसिदा हुजिकी यो इबा अंगांग से सी दंग फंगदरा अदुगा ममा से सिसिदि मानदि पोक्सबनदि मागी ओइनदि कइनो खुदोंग चाबसे फंगदरा अदुगी ममागी देदि कना ओइब्रा दुदो एक्जेक्टली खंगदमनिना for example children home da leyo mother leyo ko siumagi adopted child asiumagi study exact mother sing du moina mention toning do bsiai kriya adu ursu yaba makhaidi adugi adopted child do magi damaktu makhoina amana sumaina mama oina mama oidresu mama oina dum yorgani haibigini aba adopted haibidi aduna adugi dadi every child has the right to get the benefits and even the mother योगदीपा मादे दुसु अदम फंगनी फंगबम थुए अदुगा डॉक्टर हुजे अखोइन अमसु अनमोल न अमा थेंगना जेबा ANMOL ना सिगिसिना करिनो कमाइना तौबनो हाइबसिसु खंगजाओगे असिगिसिसो ANM सिंगे हुजे ऑनलाइन दा अखोइना ngसाइ इन हाइखिबदो अनमोल सिंगसिदा अखोइना टैबलेट सि पीरबने बको अदुना असिगी इंफॉर्मेशन मैम सिंगसे अदुदा रिकॉर्ड तौरनेबा रिकॉर्ड तौरगा मखोइना इंफॉर्मेशन सिंगसे हेल्थ फैसिलिटी दा अमु पीरगनेबको अदुदके मखोइना याबम खैदी से अपलोड अमुक तौरगने पोर्टल दुदा सिगे अनमोल दिगे मामा दो सिगे यूनिक नंबर दो सीसी लेरे RCH ID सीसी लेरे सी लेरे हबदी खंगरदी खरा लाइरबको अदना से ऑनलाइन दा इंफॉर्मेशन पीबो आदनीदा अनमोल सिना अनमोल हैना होइना हाइसे ANM ऑनलाइन हाइबनीदा अदु मागी सिना मु ngसाइगी RCH दा रजिस्टर तौखिबा मयाम दो सिगी हुजिकी अनमोल सिदा लोइना थोलकदोइरा कमाइन तौगदो थोलकनी मोइना पामनदिको अदुगी नंबर दो RCH की ID to हापख्रदी मखोइना येंगबीबा मखोइना क्रेडमा रजिस्टर तौबदा हेल्प तौख्रबसिंग दुदि मोइदि अदुम खंगनेबा हेक्ता लोइनमक थोलकनेबा करम अंतम द पोपनो कदाय द पोपनो क्री क्री बेनिफिशियरीज फंगरगे
ko schemes programs labor miyam sing da kri kri phang khrage kri phang dri bno hai bo miyam sing so khoi tracking do ne odana Anmol mokhoi bo NM sing da sigi online da do si su yamna thuna phangba khoi information se aduridi immediate delivery khoi na su to bi ai ha ko haibdi pi ba ya ba mkhai du su khoi na immediate way na PBI record su khoi na dun to bi ya re jana particularly periphery the lebising the mukti Anmol si am da ka we and it has made the system more easier to disseminate the information about the mother, the child, ko. Adu kita maktana si Anmol si su, aku na se motivate tau ni, rasmi am sing sibu. Ya, mungkin itu na mungkin su, sin ga kena mau information si tempi tu na. Anmol hai ANM online hai bane. Aduga doctor huziki kilkari hai bisina kari no hai bisika khangsa. Kilkari su it's a mobile the information pi bani da. Ai se huzik se asigum sub center delay. Aduga sim hai na ngang si po khodle. Ado mama gi se hanadi generator ramde dubu. Kena register toram de du si hojik ti taure haibugumba natraga hana toram dusu taure haibugumba singba information se pi ni da adubo si tobse yaba mkhaidi 4th month of the say pregnancy asidi ge hona first birthday of the child phawbuge asidi information se pi ne hoitadi aside Manipur di si khoi implement di tawde bu in other states mohaina di asigi se to male kilkari se yam nungai doctor matam solution lakle aroi da message am khatang miyam da pibiram RCH portal gi matang sida kana ba miyam sing do aina so high kre adabu roi da aina thamjaning basi kri documents details da prakpaya gidra register to nangai sida happy sida muru oi bisi se ming se yamna da ka we aduga magi pokpa numit se asisu da ka we aduga magi Aadhaar se abha the link to udaba Aadhaar card si so yamna da ka we magi mobile number da ka we magi address laifam haibse yamna da ka we aduga magi nupa gi ming asisu da ka we kanagumna magi nupa gi ming thamning da bisu yawi adudadi adugi kalam adudadi NA haina su thamsu yai aduga magi nupa gi ming aduga mana luhongba matam gi chahido adusu da ka we aduga amana hana kyamuk angang pokhrage haibigi dusu mention do bada kali aduga angang gi masing su kyano hana leirum se asisu akhoi gi register to bom tam da kali aduna sigi register to buse only in public health center da to bio haibise mi myam da adum haijani muni aduna yaba makhaidi akhoi gi mama oiriba myam singse mokhoi se healthy waina leininge mi myam honasi aduga khoi ge mama do healthy wairidi macha su healthy waigini aduga macha se healthy wairidi akhoi ge nation akhoi ge state akhoi se yamna phaba lam mama waiba aduga akhoi ge generation waiba asigi se oigini haina mi myam da dum thamjari abi sigi facility se longna bai damakta RCH portal da register tawbasina amo khwaidi maru oi oi yam nungai jai doctor ki mamal yamla matam khara kai thokpiraga ngasi state health society national health mission na sponsor tawduna chathar jariba khoigi tokso asida saruk yabiduna kanaraba wafam khara thambi bagi damakta doctor bu hanana thagachari ngasi gi damakta di matang swai da tokso asi loishinjare mayambu khurumjari